Akasbani Imphal Ngangbam Nganthoi na pau pajari ahanbada maru oiba pau Manipur da COVID-19 positive ki apunba active case 1,738 sure. Pradhan Mantri Narendra Modi na Chennai amasung Port Blair samnahangadaba submarine optical fiber cable hayang sanggaragani amasung leibak asigi COVID-19 naraba miyoising phagalakpagi sang asi singthaningai oina hengalakpaga loinana ngarang phawbada sada 65.2 oikhre. Manipur da state COVID-19 command control room nangarang nauna positive oiba mioi chama 68 lauthokhibaga loinana raija sida apunba positive case 3,335 yaukhre. Hairiba case sing asigi manungda satret 35 na central security personnel singni lemhauriba 2,294 na misam singni hojik phawbada leiriba apunba active case 1,738 ki manungda satret subna anina central security personnel singni ngarang phawbada naba pharakpagi sang sada 58.0 ama oire. Hojik chathariba lockdown asigi manungda sarkarna miyamda PDS ki item oiriba seng amasung hawai yenthokpagi thabak leptana chathari. Ngarang Imphal West ki Uripok amasung Yai School Vidhan Sabha Kendra singda National Food Security Act ki makhada beneficiary singda seng quintal 2,000 subna nifutaruk dasmik mapan mga yenthokhi. Pradhan Mantri Garib Kalyan Anna Yojana PMGKAY gi makhada ngarang Sagolban Vidhan Sabha Kendra da seng quintal 1,938.3 yenthokhi. Thobal Jila gi Wangkhem Vidhan Sabha Kendra da ngarang PMGKAY gi makhada July thagi seng quintal 1,930 subna taruk sino yenthokhi. Imphal West Treasury da Agasta gi photo namgadaba pensioner singna makhoi gi PPO number yauna kapa photo sing thajilaknaba Manipur State Pensioner Union gi maikaidigi khanghalakli. Union asigi General Secretary na thokpa cherol amada COVID-19 gi laisat hengelakpana maram oiduna Treasury Office na photo number kinare maram aduna pensioner singna se maset amada isagi PPO number adu iraga number photo adu Union asida piraknaba khanghalli. Nagaland da COVID-19 positive ki anoba case 38 thenglakhibaga loinana ngasi phawbada raija sida apunba case 2,435 sure. Raija gi haksel amasung yaifayumbal mantri SP form na Twitter da hai sample 408 test tawbagi manungda Kohima dagi 12 Dimapur dagi 10 Junheboto dagi 3 Wakha dagi 3 yauri makhoising asigi manungda Armed Forces ki mioi 13 ni hojik raija du da active case 1,950 laying chathari. Kerala da ngarang COVID-19 positive case 1,910 confirm tawkhibaga loinana masina khwaidagi yamna nongmada report tawba positive case oire aduga mioi 1,935 naba phagatpagi record thamduna nongmada khwaidagi yamna naba phagatpagi sangsu oikhi. Hojik phawbada raija sida mioi 12 sama subna mapan COVID-19 gi laying chathari. Tabiriba pawase Akasbani Imphal dagi ni. Pradhan Mantri Narendra Modi na Chennai amasung Port Blair anibu samnahangadawriba submarine optical fiber cable OFC hayang ningthokaba numita video conferencing gi khuthangda sanggaragani. Submarine cable asina Port Blair bu tongan ba ithat macha sing Swaraj Gip, Little Andaman, Car Nicobar, Tamorta, Great Nicobar amasung Andaman amasung Nicobar ithat singi landline telecom service singa su samnahangani. Hojik phawbada Andaman amasung Nicobar ithat singda telecom system asi matik sadabadagi ithat sing asiga Bharat ki atopa saruk singa pau phaunabada awaba oiribani. Masi koknaba OFC gi matengna communication gi khudongchanaba thorang asi paikhalapani. Project asigi jatra Pradhan Mantri na ing Solising ni 19 gi December 13 da hunkhibani. Pradhan Mantri gi thorang asibu Andaman amasung Nicobar gi miyam amadi tongan ba kanglup singna thagatpa phungdongnarakli. Pradhan Mantri Narendra Modi nangarang New Delhi da Swasth Bharat Abhiyan ga mari lainana lingkhatpa Rashtriya Swasthya Kendra hangdokre. Tharomadu da Kendra gi Jal Shakti Mantri Gajendra Singh Shekhawat amasung Mantraloy sigi Raija Mantri Ratanlal Kataria su saruk yakhi. Nauna hangdokliba center sida Bharat ki lunan bagi campaign asigi matangda sandongna takpa audio visual hall jati gi mapa Mahatma Gandhi na Swasth Bharat ka mari lainana tawromba thabak sing utpa hall ama open air theater amasu yauri. Thoromduga mari lainana Pradhan Mantri na hai Bharat ki lunan bagi campaign asina hojik sandokliba COVID-19 gi laisat asi mai pakna thengnabada asoba mateng oiri. Haukiba sahi khara sida Bharat basi lakayana
महात्मा गांधी की लू नानबगी वाखलोन असिदा थाजब थमदुना मखोय मखोयगी पुंसीदा स्वच्छ भारत मिशन असि माई पाकननबा निंगहनबा लेतना होनरी हाइखी लेबाग असिगी कोविड-19 नारबा मियोइसिंग फगलकपगी चांग असि सिंथानिंगाई ओइना हेंगलकपगा लोइनाना ngarang phawbada sada 69.32 oikre kendra gi haksel mantraloy na thadokpa cherol amagi matung ina ngarang pung 13 gi manungda miyoi lising ni phuni 5 nabadagi mapung phana fakhi masi tharaga pun balaina asidagi naba phaba mi gi masing lakh 13 lising 38 manga yaure ngarang phawbada pun ba active case asi lakh 3 lising 38 marphuni pan oikhi masi apun ba positive case ki sada 19.3 khaktani aduga sibagi sangna sada 2.3 oiri nakalamaromda delhi dangarang anoba positive case lising ama chamri supna mari thengnaduna union territory aduda apunba covid-19 case lakh ama lising ni phumari samukuntare sukre masigi manungda active case na lising tara satruk humphutaret ni kendra gi labor amasung employment mantri santosh kumar gangawar na hai leibag asigi tongan tongan ba mafamda leiba employees state insurance corporation ESIC gi hospital kunmathoi covid-19 naraba mioising tamak layang nanaba hospital oiragani mangna hairibo hospital sing asida isolation gi phamung lising ani chamri ICU gi phamung changa yangkhai amasung ventilator sani thawrang tawduna thamle Telangana Pradesh Congress Committee gi Vice President su oiriba senior Congress leader Nandi Yalaya ngarang leikhidre mahak sahi merphu manga sukre haukiba numit 10 gi mamangda mahak covid-19 positive oibadagi Hyderabad ki hospital amada laying duna lakpani leikhidra rajniti wala asi Lok Sabha gi member tam ahumlak oiramkhi aduga Rajya Sabha gi member oina tam anirak thaupuramkhi Imphal ngasi phongba pause singi maroiba pausingi damak Akashvani Imphal gi news editor Thokchom Jogendrajit leire Jogendrajit Thagachari Nganthoi ngasi Imphal da phongba pause singda maruina Manipur gi covid-19 gi pau Manipur Assembly Session naksilekpaga loinana rajniti gi oiba pau khara amadi atopa pauche sina tijin hunjinduna tongan bahiramda phonglapa pau khara su yaure covid laichit ka mari lenana ngarang Manipur da nauna mioi chamaga humbumapan covid-19 positive oikibagi pau ayamba pauche singna ahanba lamai da phongnare pau asina Sangai Express Manipuri edition pongnafam naharungi thodang Sangai Express English edition People's Chronicles amasung Manipur men gi ahanba news item oina phongle Rajya gi Health Minister nangarang Ayush Treatment Intervention in Fighting of COVID-19 haudokhibagi policy ayamba policy sing de yaure masiga loinana Manipur Pradesh Congress Committee gi Vice President M Hemantana laichat asiga mari lenana sub committee semdana thabak tahonaba phongdokhe wafam ayamba policy sing na phonare COVID-19 laichat ka mari lenana ponofam policy gi anchor kalamda Manipur gi COVID care center sing mawon marin tadre haibagi wakat lagle doctor nasu yengbide awar padana thalle juda thambaga chap manare haiba pawma yaure aduga huyel lanpau gi anchor kalam dana airport ta covid-19 gi kanun chinga ngachatabi mami tare HRD dagi hotel Imphal phawba chatpagi agari atungman lupa lising amadagi lising ani phawba lawre haiba pawma su phongli People's Chronicle dana Thangal Barzada lalol itik tawbasing thomjin nakre containment zone singchu hengalagli haiba paw anchor kalam da phongle aduga Imphal Free Press dana Tamenglong Jila da COVID laichat thengnanaba honabada matau karamna mai thanaba singna amaga nungsinna hali haiba makogi pawmi gi pawda amusu ahan balamai gi anisuba news item oina phongle rajniti gi oiba pawda Sangai Express Manipuri edition da CLP na assembly gi mifom khanakhre MLA kunmari gi manung da mapal lakhide ngasi makhada na khanagadori haiba headline da paw ama phongle pawsi naharungi thodang pawsi da su yaure aduga huel lan pawgi ahan balamai gi ahan ba pawsi na Election Commission da Manipur People's Party gi authorized office bearer singi record leramdre Raisam Krisadas na interim president ni haiduna office bearer Tromdoi gi maming isia da thakre haiba pawam sufongle atopa pawsingda naharungi thodang gi ahan balamai da NSN IM amasung Bharat Sarkar ani gi marakta chathagadaba peace talk chayol ama yethokre haiba headline da pawam fongle sana leba pawsi gi ahan balamai gi ani suba news item asi PDCL da anu wathok finance department ki aba yaudna employee singda 7 pay pitholamle nungthin pubopta Mercury Blub ki street lamp thalaga thamle haiba headline da pawma yaure pawsi asigi anchor kalam dana ana layang pham leitabna leai khundadi amai bina angang unari haiba headline da pawma yaure Nganthoi Thagachari Jogendrajit aroibada maroiba paw amuhanna Manipur da COVID-19 positive ki apunba active case 1933 sure Pradhanmantri Narendra Modi na Senai amasung Port Blair samnahangadaba submarine optical fiber cable hayang sangaragani amasung
Leibak-sigi COVID-19 naraba miyoising phagalakpagi sang asi singthaningai oina hengalakpaga loinana ngarang phawbada sada 67.2 oikhre paulo jare.